Ukhrul District ke tongan ba mafam singda nongmai kapna bage thodok na nongna tension pokhale. RSMP Sana Jaubana Manipur de Poni Lalole amasung Sadong Yole Haina Parlamenta calling attention pukatre. Manipur Police na Lalhauluf UPPK gi cadre ama fare Chandol District tagi kusukulai kiya fagat pangamkre. Kuki NP na Assam da Kuki Singa MOS sign taunakiba taramna okpaga loinana KWDC athubada implement tauna ba taksinkhre. Amasung West Asia da thokliba lanasina Manipur da LPG panic vying tawre government na control room hangtre. Kurumjari ISCOM News में ताबिर पुना मकबू खरदा अरिबम तराम नोकचरे हुजिक पाउ संदोक न पिजरे हौकिबा था खरा सिदा उखरुल डिस्ट्रिक्ट कामजोम डिस्ट्रिक्ट ता तांखुल नागा अमसुंग कुकी मिलिटेंट सिंगी मरक्ता तोइना उंखतनबा अमसुंग नोंमै कापनबगे थौदोक थोक्तुना नाकल अनिमक्ता टेंशन वांगना लेरिङै चोइरकसिदा ngarang उखरुल डिस्ट्रिक्ट के तोंगान बा मफम सिंगदा कुकी मिलिटेंट सिंगा नागा खुल ngakpa singa nongmai kapnabagi thodok singna maram oiraga district asina kanglof anigi khunja singi marakta tension wangna leire haire khunja singna fongdorakpagi matung inna Kundrul District ke Tangkhul Naga Singna namna taba sirara khongkhulda ngarang numidang wairam pung marirom tarakpa matamda afaba makhalgi khulai matek chana paiba kuki militant singna chongsinna ba honabada sirara khong Tangkhul Naga Khunja Singna kuki militant sing adubu Thingnana ba honabada nakal animakta minute tararom nongmai kapna bage thodok adu thokibani haire Thodok asigi matung tarakpada kuki militant singna Makhatana district asigi Litan police station ge manung chanba lungter tring paring Sinai kaichai romdagi naga khul ngakpa singa kan mamongda nongmai kapna bagi thodok sing thoki haire Makhatana humlak suba oina kuki militant singa naga khul ngakpa singa district asigi Mongkod chekpu khul mayadaso nongmai kapna ki haire Police official na fongdorak pagi matung inna kuki militant singna naga khul singda chathakiba attack singado coordinated oiba attack oiramba yai hairi attack singadu da kuki militant singna foba makal ge automatic weapon sing sizinake nongmai kapna bagi thodok adu da hojek faubagi oina mi asoka panama songa siana ge pau leitre hairi Ukhrul district ki tongan ba location ahum da nongmai kapna kibage thodok aduna district asige Miyam Singh he na mi paiba poknare amade mari leinaba authorities sing na nongmai kapnabage pauhek fangbaga mafam sing aduda henba security forces sing thajenduna paktak nana operation sing chathaba hokre hare Ngarang numidang wairam Ukhrul district ke location ahumda kuki militant singa Tangkhul Naga khul ngakpa singa nongmai kapnabage thodok aduda hanagi leiriba kuki amasung naga gi marakta tension ase wangkalakibani hare Amaromda Ukhrul district kuki amasung Tangkhul Naga anigi marakta chauna unkhatnaba thodok singa mari leinana mamang thada Litan police station deputy chief minister Losi Dikho Cycle ge MLA Kimnyo Haukev Hangsin Ukhrul ge MLA Ram Miwa amade kuki amasung Naga singi CSO leaders singa loinana faminaduna makha tana irang thoktanaba warif kaya laukhrabaso kuki militant singna Naga khul singda changsinduna nongmai kapa amasung khunja singda kihanbagi thabak sing district asida khunja singge marakta tension wangba hengalakle
ngarang numidang wairam Ukrul district ke location ahum Sinai Keitai Thawai amasung Litan area sing the Kuki militant singa ngarang numidang wairam tangkul naga kul ngak pasinga nongmai kapna bagi thaudok adubo nungnang ba fongdok laduna tangkul naga longna thaudok asina kunja singe nungtigi oiba punsi singda akaiba pibadunatana Ukrul district ke kul singna santi amasung tangdu leitana leiramba punsi sing akaiba pire Hiram asiga mari lainana authorities sing na thuba matamda matik chaba security sing deploy tawbuga lonana ningtina investigation tawduna kunja singi punse lantum ngakna bahona gadabani haide Abaromda Tamenglong district ke manung chanba Tausem subdivision ge Tausem police station akonba new Kaifundai National Highway 37 Imphal Jerivam lambi ge area da ngase ayok pung nipan lom tarakpada masak khangdaba khulai paiba grove Anigi marakta akanba moongda nongmai kapna bagi thaudok sing thokre hare thaudok aduda masak khangdaba khulai paiba grove anigi marakta thokiba nongmai kapna bagi thaudok aduna mafam aduda khundariba kunja singna akiba pokhan bagal lonana manak nakpada khundariba kunja sing makoi gi punse sing kanjana ba safagada ba mafam sing da mayum thadok tuna chena bahau kre haina thaudok thokfam dagi pirak pa pau amana fongdorakle Manipur dagi haurakibani haina endangered species ama oriba sagol makhal poni sing yokhatna ba honaringai choirak asida Manipur state ain kaina black market talalon ba huran ba masung sadong sing lon yole haina Rajya Sabha gi MP masung titular king leisem basana jawbana Rajya Sabha da calling oina pukalakre MP na Rajya Sabha makha tarduna Manipur tampaki mafam singda ponigi mathakta chathariba thawong sing asi Prevention of Cruelty of Animals Act 1960 the Food Safety and Standards Act 2006 amasung Bharatiya Nyaya Sanhita BNAs 2023 sing violate tawbani Mahang nahai Manipuri poni ase sagol kangjoi ge haurak famni haina malem na sakhang naduna Manipur state ki culture history amasung identity masak sing takli bane maram asina poni singbu ngakse na bamasung yokhat na ba Manipur poni conservation and development policy 2006 ase ningtina Manipur state ta chana hanba mathautai haina fongdokhe MP na makha tarduna state government na policy asibu chanana ba kanba mongda honarabasu ningtina implement tawba ngamdaba maramna Manipur state poni ge population ase lising amagi makha da leire MP na Rajya Sabha ge Florida fongdok laduna hai Chohi asigi January thada Manipur Pony and Polo Player Welfare Association MP and PWA ge apunba investigation team amana mioi ahumna pony ge sadong sing ain kaina yolambage mari leinana Lamphel Police Station da makhoi gi mathakta FIR register tawkiba laikre haike pony kannabage mamangda paikhat kiba thorang sing paladuna MP masamagna 2022 ge July kunnithoi da parliament issue asi rise chauduna poni kanana ba masung yogkhat na ba central assistant sing PB na ba Hyderabad laikre masigi mathakta Manipur ge governor da lesingani kuntaru ke January kuntaret endangered species oriba poni sing protection tobina ba haizakibusu laikre haike haukiba Howjek Ladiba Pony ge Fibam Singh ase Yenglaga MP Lesemba Sana Jawbana Union Government na State Government ke maramda maram chaba direction Singh Piduna Conservation Policy Ningtina Manipur State implementation tawduna Pony ase mangkibadage kanna ba honabiu haina center gi pukning chingsin ke Imphal East District Manung Chanba Mantri Pukri area da Manipur Police ke team amana ngarang chathakiba counter insurgency operation amada aina tingkraba Lalhauluf United People's Party of Kangleipak UPPK gi cadre haiba Chungkham Kiran Maitei alias Lepsin ba chahi kulumdoi kumbong mayai leikai dege haire Amaromda security force na Chanda district ke
Myanmar border da tainaba vulnerable zone ni haina khangnariba Molcham police station ge manung chanba Molcham khul gi mafam sing da chathakiba search operation sing da Magdrin aniga loinana AK-47 rifle ama Magdrin ga loinana 9mm carbine machine gun ama grenade detonator ani tongan ba nongmai singi Magdrin ani grenade ani live round chamaga marfudara mari charger single loinana baufeng VHF radio set manga fagat pa ngong prehade Thasigi tara mangada Assam gi Dispur da cookie stakeholder singa Assam government anigi marakta Cookie Welfare and Development Council KWDC semnabagidamak memorandum of settlement MOA sign tongnakiba sibu cookie NP Manipur KIM na welcome tawbaga lonana MOS ase Assam da khundariba cookie community da santi amasung chawkhat thaurang sing khumang chawsinnaba paikhatpa purakpa gidamak positive oiba khongthang amani haire Assam gi cookie sing na namna khundariba Karvi Anglong amasung Dima Hasau gi mafam singda KWDC lingba haibase cookie singna matam kuinadagi hariba mafam singa sida governance development education amasung cultural preservation ningtina leitriba se soidana leiragani haina KIM ge statement asina fongdorakle KWDC agreement na se mai pak nabagidamak English ngane tarani thoidagi hoduna Cookie NP Assam, the Cookie National Assembly of Assam amasung suspension of Operation Sugi manung dalaiba Cookie militant group sing maru oina United Cookie Gam Defense Army UKDA Cookie Revolutionary Army KRA amasung Cookie Liberation Organization Cookie Liberation Army KLO KLA sing na laukiba maru oiba thodang sing thaningai oi haire Masigi mathakta Assam ge Chief Minister Himanta Biswa Sarma na luchingba government asina Cookie community ge yaifana bagidama Cookie stakeholder singbo amata oina punsenduna statement ama settlement ama purakna bahona riba sing ase sing thaningai oi haire karigumba sing sign tongna kiba KWDC asina ningtina Chatnaraba matamda cookie singna namna khundariba mafam singda matik chaba selge mating singalona chawkhat thaurangi sing paikhatuna rehabilitation amasung tungkoiba santi thamba ngamlagani haire Western Asia gi Iran amasung Strait of Hormuz marakta soknariba lan asina maram oiraga India amasung Manipur state ki oina LPG gas ki supply da awatpa leirakadra haina miyamna mi paiba poknaduna state asida miyamna LPG panic buying tawbagi masing hengalaktuna athanba gas cylinder sing tungsinduna thamna pahonare Thawong sing asibu yengsinnabagi damak Imphal dagi leiba Directorate of Consumer Affairs Food and Public Distribution CAF and PD Government of Manipur gi head office cha control room ama hangduna Department asigi official ahumna miyam dagi lakpa complaints sing monitor tawba hokre hare Department asina fongdorak pagi matung inna consumer sing amasung miyamna petroleum products sing amasung LPG singa mari leinaba complaint kangningba information sing hariba information control room asidage natraga mari leinaba district monitoring committee singdagi akupa marol sing khangba yagani haire hiram asigidamak haubam Bobby Singh CAF and PD officer on special duty OSTPOL petroleum oil and lubricants yengsinnaba assigned tawkre haire Department asina official oina thokiba notification amagi matung inna hai Manipur state asigi oina hojek faubagi oina di LPG amasung petroleum products sing awat palaite numit kharani LPG yenthokpada atat akham leikiba ado All India gi oina delivery authentication code DAC system technical issue khara leikibanane howjikti problem ase solve tawre haire amaromda Imphal dalaiba Indian Oil Cooperation Limited IOCL gidamak
Matung inna Manipur state ki oina LPG amasung petroleum products singe stock ase marang kaina leire maramasina miyam na panic buying tobigano. Maram chadana petroleum products sing tungsinduna thamba haibase khudong thiningai oi haina fungdorakle. Churachampur District Deputy Commissioner Darun Kumar na District Asigi Henglep Subdivision gi oina Sabal Loiraba of Credit Primary Health Center PAC Henglep Assembly Constituency gi MLA Landram Mang Haukip amasung District Level Officer single loirana sangakre. Nong na sangariba PACSA Chahi Lisang Sit na Subdivision Asigi amatangairaba analayeng sangoina Kunja Singda Laying bagi tabak sing manpower amasung infrastructure ningtina leitana pantok tu na laki bane. Adubo nauna sangariba PACSA hojekti manpower masing hengatuna anoba infrastructure sing thamduna ana laying bagi tabak sing ningtina paikat pa ngamlagani haide. PACSA sangaba galloina na DC Churachampurna Center asige Laying bagi mari lainaba nauna khilliba kusukulai health services ka mari lainaba equipment sing amasung ka singi fibam sing suyeng senke tungda DC Churachampurna Henglef Division headquarter da laiba SGO office complex ta chert lauduna district level officer DLO singi oiba mifam pangthok tura subdivision asida paikat liba scheme sing kumang chausinaba paikat naba masung subdivisional administrative ki mapangal kankhat hanbagi matangda khananainake mifam aduda Henglef AC ge MLA Ledram Mang Haukip district level officer singso sarokiake Malia Fambalcha lising ohunga chamriga kunmari suba chahigi sajibu noma panba chairauba thoram kanglai inat yokhatpa KE White Love Nambol na sinduna Waklen Pokpi Lampa Korifaba Ground da ngarang pangtokre thoram maduda Nambol WCGX MLA and Lokin KE White Love Nambol ge President and Tomal Mangang Veterinary and Animal Husbandry Department ke retired director Dr. C.S. Nandakishore na athoy bamitunglen singoi na sarokyake Thoramadu Paradise Polo Club Wangkai Amadi Lemapokpam Polo Club ke Sagol Kangjay Singna Bada Paradise Polo Club Wangkai na Panjol Tara Lemapokpam Polo Club na Panjol Nipan Chanaduna Paradise Polo Club Wangkai na Toike Thoramge Saroka ama oina Nambol area ge Kunja Singi Nupi Singi Thori Chingnabi Singna Basu Pangtoke Makok matang taraba singda selgi mana piduna selgi mana piduna pukning thogatke thorumga mari leinana kanglai inat yokhatpa KE White Love Nambol na inat kanna ba chahi khudinge thodang yaduna lakpa se thagatningai ni aduga KE White Love Nambol na inat kanna ba honariba asigum Manipur miyam na so Manipur kanna ba lakliba mikal asida thamoi sengba miyam ge khangadaba mihut khanbiduna khunai ase kanbada thodang yabiyu haike amaromda sajibu nongma panba chairaubaga mari lenana 9th Maitai Silam Sintakpa Thoram ngarang Maitai Silam Sintakpa tanglai hada oinam na sinduna oinam khavam lampak oinam mayai leikai oinam da pangtokre thoramadu Nambo COB 33rd Assam Rifle gi Post Commander Major Sahid Rosi amade oinam Municipal Council da leiriba ward khuding maktagi ahal oiraba kayana athoiba mitunglen oina sarokyake thoramadu Fausuba Thori Chingbe amade Suk Langbana Chingba athoy ahen tanaraga loinana makok mathang taraba singda chamba manapi duna ikai khumnaba su utke thoram maduga mari lenana Maitai Silam Sintakpa tanglai hada oinamgi president oinam ICS na fungdorakpada indigenous game sing asibo yokhatnana ba wakalonda thoramase pangtokpani haike thoramaduga mari lenana Maitai Silam Sintakpa tanglai hada oinamgi Secretary T.S. Swaran Kumar na fongdorakibada Maitai Singi Chahi Hoba Sajibu Chairauba Kumai Asiga Mari Lenana Ipa Ipu Singh na Thambiram Liba Indigenous Masana Singh Ase Manghandana Ba Tungi Mirol Singi Damak
खंगहनबगा लोइनना चही हौबगे पाउजेल पीबा ओइना थौरम असे पांगथोकपनि हाइखे। Indian Red Cross Society IRCS Bishnupur District Branch के Life Member Bishnupur Municipal Council Ward Number 4 दगे कोंथौजम देवजित के निफुतरुक सुबह मपोक नुमित बर्थडे गा मरी लेनना बर्थडे ए गिफ्ट टू द नेशन हाइबा टीम दा वॉलंटरी ब्लड डोनेशन कैम्प कम organ donation plate का कैम्प अमा डिपार्टमेंट ऑफ ट्रांसफ्यूजन मेडिसिन रिम्स इम्फाल दा ngasi पांगथोखरे। थौरमदुदा Indian Red Cross Society Bishnupur District Branch Bishnupur Badminton Club PBC Toyota Foundation Department of Transfusion Medicine RIMS Organ Transplant Program RIMS na kusamna sinduna pangthokpane thauramadu second IRB Battalion gi CO Hoption Sapam IPS CID gi Additional SP Satyam Tekhelambam MPS PVC gi member Risikanta Oinamamade Konthauzam Devujit Yauna voluntary blood donor singna lemna I katke Loinana Nambol Collegiate High School gi retired Hindi graduate teacher Nambol Kongkham dagi Huirem Mangi Chahi Humfutara Manga Yauna donor Anina Masa Laikhidraba Matungda Hakchangi Kayat Singh organ Katkani Haina Wasaktuna officially registered tauke. Aroibada Maru Pau Manapizare. Ukro District ke tungan ba mafam sing da nongmai kapna bage thodok na no na tension pokhale. RSMP Sana Jaubana Manipur gi poni lalole amasung sadung yole haina parliament calling attention pukhatkre. Manipur Police na Lalholuf UPPK gi cadre ama fare Chandel district ge kusukulai kya fagat pangamkre. Kuki NP na Assam da Kuki Singa MOS sign tawna kiba taram na okpaga loina na KWDC atubada implement tawna ba taksin kre. Amasung West Asia da thokliba lan asina Manipur da LPG panic buying tawre government na control room hangkre. Hawjik fawbagi oina di ISCOM news na pizab Manipuri pau matang asta lo shinjare meng tabi rupina makpo amakahana krumjare.